ꯂꯝꯄꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯐꯦꯔꯖꯣꯜ ꯈꯨꯜꯒꯤ ꯃꯄꯥꯎ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯄ꯭ꯂꯥꯟ ꯁꯥꯟꯅꯗꯕ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯈꯤꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯕꯁꯨ ꯊꯕꯛ ꯍꯧꯗ꯭ꯔꯦ ꯃꯣꯏꯔꯥꯡꯊꯦꯝ ꯈꯥꯒꯦꯝꯕ ꯃꯩꯇꯩ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯣꯏꯔꯤꯕ ꯐꯦꯔꯖꯣꯜ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯗ ꯊꯛꯅꯔꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ PSEDꯅ ꯅ꯭ꯌꯨ ꯗꯤꯕꯦꯂꯞꯃꯦꯟꯠ ꯕꯦꯡꯛꯀꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2018ꯒꯤ ꯑꯣꯛꯇꯣꯕꯔ 15ꯗꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯄ꯭ꯂꯥꯟ ꯁꯥꯕ ꯍꯧꯔꯒ ꯀꯨꯝꯖꯥ 2024ꯒꯤ ꯑꯣꯛꯇꯣꯕꯔ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥꯕ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯍꯧꯗꯅ ꯂꯩꯔꯝꯂꯦ ꯊꯥꯟꯂꯣꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯐꯦꯔꯖꯣꯜ ꯚꯤꯂꯦꯖ ꯑꯁꯤ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 2,000 ꯍꯦꯟꯕꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯈꯨꯜ ꯑꯁꯤꯗꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯀꯨꯝꯖꯥ 2024 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯌꯥꯎꯗꯕꯒꯨꯝ ꯂꯩꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯛꯅ ꯆꯥꯅꯕ ꯑꯃꯗꯤ ꯏꯔꯨꯖꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯤꯡ ꯂꯧꯐꯝ ꯑꯁꯤ ꯂꯤꯇꯔ 15,000 ꯑꯣꯏꯒꯗꯕ ꯇꯦꯡꯀꯤ ꯑꯃꯈꯛꯅ ꯑꯣꯏꯔꯤ इसिंगी अवाब मायोक्नबा खुलसिंगी मनुंगदा अमा ओइरिबा फेरजोलगी मियामना हारिबा इसिंग टेंकी असदा अयुक अंगनबदगी हौना लांगनदुना इसिंग होनमना खुंजासिंग अदुगी तंगाई फदबा सिंथा अमा ओइरि इसिंगी अवाब मायोक्नरिबा अदुगी मतंगदा फेरजोल विलेज की हेडमैन रामसोइलो इनफी मेड सैनिफुगा मांगागा पाउसी असिगा हकथेंगना उनदुना वरी सानाबदा मांगहाई मतम सांगनदगी इसिंगी अवाब असि मायोक्नदुना लागले खुलसिगी खुंजा पुनमगी थकनदबा चाननबा इरुलुजनबा खुदिंगमकी इसिंग असि लीटर 15,000 रोम चंगदबा टेंकी असदगी ओइरे खुलसिदगी किलोमीटर 3 रोम लापना लेबा टेंसुंग हाइबा लोक अदुदगी इसिंग चिंगलकपनी इसिंग असि फिल्ट्रेशन तौदे डायरेक्ट अदुम टेंकी दगी खुंजासिंगना सोखलगा होनबने खुलसिगी मदाई इथंग थंगबा मफम किलोमीटर 1.5 रोम तगी लागलगा इसिंग टेंकी असदगी सिंग होले खोंगना लाकवा समदा पात्रा हापगा होनबा साइकिल गाड़ी मसा गाड़ी असौबसिंग सिनरगा अयु अंगनबदगी अंगंबा थाकता नोमगी सिननबा कोनगदबा मौंगदा होनाय इमुंग अमगी मिवै अमदि नोमगी इसिंग होनबा हायबसि थाबग अमा ओइनाय पात्रा असौबदो होनबा ngamnadabadina नोंगबदा इमुंग अमगी मिवै अमना तरागा मरिरक रोमदि इसिंग होले हाउसिंग लेरिबा टेंकी असि कुमजा 1,453 अथवाइदा सारंबनी मतमदुदा टेंकी अनि सारामि टेंकी खरा चावबा अमदा हाना लोकतगी इसिंग चिंखलाबा मतुंगदा फिल्ट्रेशन तौरगा टेंकी खरा पिकपा असदा मुख हापने अदुबा टेंकी खरा चावबा अदुदि लीक ओइबदगी सिनबा याकिदबा कुइरे अनिरग रिपेयरिंग तौरगदि येंगे अदुबा अदुमक लीक ओइबदगी ngasi फावबा टेंकी अपिकबा सिदा लोकी सिंग डायरेक्ट हापजलगा स्टोर तौबा इसिंग अदु खुंजा सिंगना थकना सानबना सेंगबा खुदिमकी सिनबने खुल्लासिदा लेरिबा युमथोंग 240 रोम असिदा टेंकी असिदा इसिंग पाइप टेंगलगा पीबदि ngamloidabana लाकलगा इसिंग होनबनी टेंकी असिसु मखुम कुप्तबदिना नोंसित सिलकपना चिंगबदा अमुरा gai पाइसली मसिनसु हक्चंगदा चावने भिफाइबा पीदबनते थंगनबगी दमकति मतमतमगी फिल्टर तौबना ट्रकना सावलगा थंगनबा ngakतनी इसिंगी अवाब असिना मरम ओरगा युमथोंग अहमदे सिंग लिकना सिननाय मसिनागल मरमदा अफबा अमनी अदुबो इसिंग वाटना थकबा असिना तोंगान अनाबा कया ओहलकनबगी मरमसु ओइबना अकीबा फाउनदबदि नते नोंग तादबा था मतमदा लोकी इसिंग वाटना लेबा मतमदना हेना अवाबा मायोक्नरिबने हाइखे माना मखा तनहाई नोंजु था मतमदसु लोकी इसिंगसु अमोटपा नंबरम ओरगा थकबा यादे फिल्टर तौदबा डायरेक्ट लोकी अदुम थकपनिना इसिंगी अवाबा खम थेंगे नोंग ताबा मतमदा नोंगी इसिंग योक्लगा सिन्नै असुमना मतम सांगनतगी खुंजासिंग मायोक्नरगलिबा इसिंगी अवाबा से PSED डिपार्टमेंट की मखादा नौना वाटर सप्लाई अमा सारगनी हाइना तारकपा अदुदा खुंजासिंगी थमोइदा हराव नुंगाइबा फाउनागे लाइबक थीबदी हानदगी लेरिबा इसिंग टेंकी की मरुमदा कुमजा 2022 की अक्टोबर 15 साबा हौरगा लागलिबा असि कुमजा 2023 अक्टोबर 15 फावबगी मनुंगदा साबा लोइसनगनी हाइना थाबा साइनबोर्ड असि थेसिलमलबा मतुंगदगी ngasi फावबा वाटर सप्लाई स्कीम असि साननबा मपाव अमा फावबा फोंगदोकबा मदि थबक थौरम अमत तौबीदना लेरगले साइनबोर्ड लेरे वाटर सप्लाई स्कीम दी लेत्रे सही अमा हेलबा फावबा थबक अमता हौद्रिबा असना करंबा मतमदा थबक लोइसनगदौरिबनो तंगाई फदना मथौ ताबा असिदी अथुबा मतमदा साबा हवनिंगे थेलिबा साइनबोर्ड असिददी GCKC प्रोडक्ट्स एंड वर्क्स प्राइवेट लिमिटेड ना सागदबनी हाना थारे लैगा की डिपार्टमेंट द मियामना थाजबा लेरक्ट्रे अथुबा द थबक हौबियो फेरजोन विलेज की सेक्रेटरी फिजा लैगा उनबदाय कुलसिदा ख्वाइदगी चावबा अवाबा मायोक्नरिबा असि इसिंगने
ising gi awa basi koklabadi khunja sing asi asuki matik nungai gani khulgi ningthona ising chingnaba pam amadi leiraga leire ising jingba yaba mafam su khangdoklaga leire adubo kilometer amarom pipe tinggadaba oibana pipe leidabagi thabak tawba yadre karigumba pipe samlabadi madudagi lakwa ising aduna ramthora bank lekai gi jomthong ayambadadi isingi awaba ko khanba ngamgani maramaduna mari leinaba department amatam chana miyang changbinaba wafam thamlakpaga loinana mari leinaba minister gi pongning singsilagli state asigi manung hanjinna leiriba khulsing asida khundariba khunjasne matam sangna mayukna duna lagliba awawa sing lengakna tangkak naida miyang changbibaga loinana mari leinaba minister sina hakten ani yangsilaga thabak paikhat pirabadi thong manana chakot palamdam am oigani loina da lenga ki fajakrave scheme sing asigi kanaba matam chana miyamda phangana da lenga ki office sing na chu honaba mathau tare MLA manga disqualified tawna bawagat kre BJP da yaukraba Janata Dal United ki MLA manga bu disqualified tawbina na Janata Dal Yuna Manipur Legislative Assembly ki speaker da ngasi aiba serol pesinda na wagat kre Janata Dal Yu Manipur State Unit ki General Secretary M Dorendro na kurik piduna fresh da thadorak serol da hai Augi ba sahi lising ani kungani thoi ki September ani da Manipur Legislative Assembly ki secretary na thokiba Bulletin Part 2 number 17 ki matungina Janata Dal Yu Manipur ki ticket tagi taragani thoi chuba Manipur Legislative Assembly ki mikhalda mai pangla kraba thangmai van AC ki MLA Kumoksam Joy Kisan T5 AC ki MLA Ngursang Lun Sanate Ziribam AC ki MLA Asaboden Wangai AC ki MLA Thangsam Arun Kumar Singh Susarpur AC ki MLA LM Khawtiena BJP da Mars Taure ana thoke aseng baki wena di MLA pangana Mars Taure abasi lona yade ZDU na BJP da Mars Tauki balaite masige loina na MLA sing adu BJP na amakoi maranai oina yaujabani amasung makoi party thadolaga song thoki bani ana lawgani ana serol adu da palle maramaduna MLA manga asi Indian Constitution ki tarasuba schedule gi paragraph 2 clause 1 amasung 191 clause 2 ga loina na Manipur Legislative Assembly ki disqualification and ground of defection rules 1986 ki matungina speaker na disqualified tabiu aina ngasi aiba serol oina patient na wakat kibane rims hostel mafu pantapaga pangkha koire desam manipuri khwadigi sauwa ana laing sang oriba rims hostel ase regular na tragan in charge director ama fawa haptana lerak maram na thabak thorom ke amarom pangthokwa yadana mafu patna paga pangkha koina leire ana Democratic Students Alliance of Manipur desam na foundorakle Desam gi mayai lusang da pangthok pa pau gi mifam amada wangang la dona lupa sigi gen secretary mayangbam somorjit luwang hai rimsa state asiki amadi north east region asiki tongan ba anava ka layangpham amadi American institution amane augi basahi amda rimsa si NIRF ranking the north east region asiki toina top yangai fo da leifa medical college oiba ngam khrabani mase apun be India gi medical college samri masih apun ba India ki medical college samanga nifu hen bagi manung dane driver de numita central labi ki on steering pyroi M Anel sahi ko niki January taraga mari da leptana sataduna lagliba drivers de numita central lambi ki on driver sing steering pyroi loina numit asida isai nongmai yauna kubai arau pang tho figano ana joint coordinating committee kontraga mari suba drivers de observation 2023 की कन्वेनर अमसुंग ऑल मणिपुर रोड ट्रांसपोर्ट ड्राइवर एंड मोटर वर्कर्स यूनियन की जनरल सेक्रेटरी माइमोम अनिल मैथैना फोंदोखरे ड्राइवर यूनियन की ऑफिस ता पांगथोकपा पाउगी मिफम अमदा एम अनिल न मखातन हाय सही कुदिन की जनवरी तरगा मरी असिबो ड्राइवर डे अनम याम की दमक कथोकपा लोइना थबक तोरम लैखिद्रब ड्राइवर सिंबो इकाई खुमनबो उत्पो ओइना हाइका लेक तंबगी थोरम चलिबा सही असिगी ओइनासु तोंगान तोंगान पर ट्रांसपोर्ट सोसाइटी सिंग अमसुंग यूनियन मयाम की अपुनबा जॉइंट कोऑर्डिनेटिंग कमिटी न सिंदुना इम्फाल की खुमल लंपाक लेबा इंटरस्टेट बस टर्मिनस ISBT दा पांगथोकनी नबिदसिदा लैखिद्रब ड्राइवर सहुं कुंठा कमरी की मफमदा हाइका लेक तंबग लोइना मकोइगी इमुंग मनुंगदा अंगंबा खुदोल तमगनी पॉपी पांबी कंगनदबा थांगहाई सनिपान कटख्रे लेंगा की वार ऑन ड्रग्स की खोंजन हेना माइ फाखननबगी पांदमदा सेक्युरिटी फोर्स सिंगना पॉपी पांबी ककपद हेना नुंगाइनदबा मसों पांबी मपुंग फाना मागन ताखननबगी वखलोंदा CAF and PD Minister also Sintro Maitai Yaimana Sub Minister da Thangai Sanfan Katkre Asagama Makalgi Thangai Lising Tara Amasukatkani Hana Taza Vikre Yelang Waitagi Equinasin Nava Thangai Sanfan Sinarpagi Damak Se Minister na Sinarpagi Damak da Se Minister na Minister Susintro Batagat Papong Doki Gari Masa Tarokpa Naha Amasire Kaksing PS Ki Manung Sanba Lai Mangai Singjil Managda Gari Yamana Tomlambani Singnaba Gari Masa FZ MN01U 4782 lakpa naha amalai kidre
Maki maming Moting Moringson Kansawa Saikun Apopa M Metung Pakawi. Masi subdivision gi Konaitong Beles Lagini Haire. Tautoga Singasi nung tilpung minatara makaram tabada thopa Waigani Tajanari. Magpo thomlam liba gari adugi matang da sapchana khang bangamdri adumoy namak police ta case samalokot kre. Makatarakwa atopa pauda. Duty joint tawdava civil service officer sing suspend tawani Bhagwan Man. Punjab civil service officer ama phajin khibagi mayokta atopa civil service officers na illegal oiba maung da faktang na suti lokduna khongjang changsin bagi thong adobo. Si Minister Bhagwan Man na akan bamong da yaning da phongdo khibaga loinana. Ngasi numit chung bamatung phawda thabak join tawdrabadi khongjang changsilib officer sing suspend tawani hana warning tawragle. Hiramasiga mari lenana si Minister Bhagwan Man na phongdo khibada chatari ba strike asi illegal oi amadi thawng asi government bo blackmail tawna bo hona bani. Asingma thawng asi da laigang da kaidong nung da tumin yeng tuna lai thokloi. Punjab civil service officer Narendra Singh Dhaliwal State Business Bureau na fajin khiba atugi maram soidan da laigani. Mara leram drabadi bhak atuba matam da thadorakani. Masigidam officer karana suti lokduna khongjang changsilibasi wakal khantadabagi thawng ni haire. Udarkan gi Josimat town khakta natana atopa mafam sing dasu laimai amati building sing lekrak chat pahorakle. Udarkan gi manung chana leiba langkoiba kaya gi puning sing sinpam oiriba Josimat town da oirakliba phibam hanatagi hena khodong thingai oirakpaga loinana. Josimat khakta natana Udarkan gi atopa mafam sing dasu laimai abadi jumgi faklang sing lekrak chat pahorakle ana report sing na phangdorakle. Report sing matungina Josimat town da leiriba building ke chauna lekrak chat padanatana lambi saru khara da so lekrak sing chat bahorak padagi miam kya town asida leipa ki duna sa phagda mafam sing da sangjafam lokdun leiba hauna khre. Josimat da leiba JP complex ki phibam yamna khudong thingai oiba mahong da lak padagi campus asigi akoi bada sathok sajin tawbada mari leina basing na atheng batham khre. Town asida leiba badminton court amangasi ayu lekrak chatuna leiramba thengna khre. Badminton court asida lekrak chat bagi pau phanglaba matung mari leina basing mafam modu da sangsin-duna hak thengnani yangsin khre. Badminton court adugi leimai gi saktam anem awang naibaga loinana lekrak chaliba mafam adu da miyoibagi khutcha fawa thingjin bada yamna laina thoke. Court asigi phibam tamba ngamdre matam amada hekta ningkhairakpa yabagi phibam da leire. Maramaduna JP complex amasung badminton court leiriba mafam sing aduwa danger zone hana mari leina basing law thokre. Mafam adugi akoi bada leiba miyoisina phongdo khibada haukibada mitkhani asda leimai gi makhade isingna khongjal jangna chenbagi makhon sing taba phangge. Lainunggi sing na maram oraga leimai gi mathak thangba sarukamadi iyunggi phaklang sing mapanggal son thalakpa oiramba yai haina thajanari. Hauji phabagi oina town asidagi imung chatuklom gi miyoi sing atopa mafam sing da sangjafam lauduna leire. Town asi matam amadi hekta mutkhiba yabagi phibam da leire. Government gi maikedagi kahena khudong thinanga oiba building sing thogaibagi thabak namit khani gi manungda hauragani haire. Amarom da Uttarakhand gi Tehri Garu World town da leiba building khara gi phaklang sing khanghaudana lekrak chat pa hokre ana local reporters in phangdorakle. Laisil marakta truck na thombadagi miyoi taruk sire. Uttar Pradesh ki Raiveri district ki mafam amada ngasi ayu akan pada lambi gi nakalda leiba sa hotel amada sa thaktuna leiba miyoi khara truck na thombagi thodokta miyoi taruk laikhidre haina police na phangdorakhibaga loinana. Thodokadu da marisu asogapan nangki haire. Police ki report matungina thodok adu da laikhidra pa miyoi sing adu sahi kuntraga humdoi humbudra mari fawagi manungda leiba sing oigani. Banda Bharek aiwada leiba tea stall amada miyoi sing adu sa thaktuna laikhibani. Ayuki matamda mafam atul aisil ka hena thabana maram oraka mayek sengna uva phangdabadagi truck aduna thongkiba oiramba yai haina thajanare. Thodok adu da laikhidra miyoi sing adu di Save Mohan Ravindra Santos Godku Lalu amasong Lalaini haire. Hotel ki kada nufa amasong nufi siduna leramle. Leiba kasi konung New Delhi da leiba hotel amagi kada sahi nauriva nufa amasong nupi amasina nufa amasong nupi amasina leramba thengna khre ana Delhi police ki magok thongwa officer amana phongdorakle. Hotel mafuna thodok asigi matang da police ta paw firaklaba madung police team ama mafam atu da satuna yengsiluba matamda sahi kunga mathoi rongi oigata nufa amasong nupi amasina leramba thengna kibani ana deputy Commissioner of Police Dapes Kumar Maharana phangdo khibaga loinana. Lairam leba phibam madugi matung inadi nufa duna nufi adu halaba matung masa matung da sijakiba male. Adu bachap sana khangba ngamdrivana baram oraga thijen bagi thabak chataba hokre. Hotel adugi CCTV footage ke record da miyani adu ngarang ayuki pung tararom tabada hotel adu da lakhibani. Makoyani second tawkhraba matung atopa miyo sing hotel adu da sangthok sangsin tawbu okhide. Tawdok thokpam da makhatana forensic team gi kampuni yangsin kibada Navi adugi ngaksam abadi haksang ki sarukta
sokpagi mamising leiramba thengna khibaga loinena idai rabathang amadi sulfa powder singsu leiramba thengna kre oiriba phibam adugi matung innadi nufa aduna nufi adu hatlaba matung masa matom ta sulfa tablet chaduna sijaki pa oramba yai haire amaramda police na thawdok asiki matang da case amare start tau khibaga loinena hotel gi akoiba adu sil tawduna thamkhre haire singda dam gi asauwa ifutnam yamda thangnab isingi awafa chawna mayong halle singda dam gi khwaidagi makha thangba kenel da ising selalaga lakhong da pina na fa hapkiba paibadu thingbi da bana aremba ising thadok tuna thambada gi phawragliba achawa ifut kumba asina miyam gi thakna ba ising da chawna awafa mayong halle singda dam da leiriba ising gi imai mayeng yamna tare singda water treatment plant amazong kangju water supply anina singda dam da gi ising phajana lawa ngamdre ising isel tapna lakpada gi water treatment plant singi flow cumulator da ising thuna thangat pa ngamdre phiba masdagi PSED Public Health Engineering Department Water Treatment Plant ani asida namedomni amasung namit tarukni kaidolaga ising joksinaraba madong miyam da thakna ba ising piri isingi isel tapana 18.16 mld million liters of water daily ki ising capacity oriba singda water treatment plant da ayupung tariatagi nungthilpung ani fawa ising thanba ngamdre matam kuina dagi singda dam gi makha da leiriba kenel da ising thanaraba gi pipe ki bab fobadagi aremba ising sahan khiba asina ising mayeng thona tarakpo oram gani haire ising gi awa bomyok nariba matam asida aremba da thadok tuna thamliba ising asigi company gi thaba inkhang suriba senmisne iruja sinba amasung pheju phijam tawduna senare tambaki miyam na thakna ba iruja mai thajana ba masung pheju phijam tawna ba gi ising fangdre tawdi ising sukta ta da ba mafam yam selagle sayul kangdana apikba imung amana lufa yam rabada samri samri ki sang da ising lairaga senare Manipur Government ki Water Resources Department ki singda dam asibsu yangsiliva AE in charge Pradip Maistam na phongdorak pada singda dam ki makha da poriba pipe ki valve leak khara oibana yuriba ising kenen da chelalle ising asina bana masing thariba lami sing na sinabani pipe da sangliba ising chada manga khaktani pipe da saliba ising chada manga khaktani masina ising meng taningai oiroi hauji dam ki ising meng tarakli ngai asida anopha valve amasina da thawrang tawri singda dam gi raw water pungkun mari chupna water supply gi dama PSED da piri hausik leiriba ising gi phibam asi nimit yankai hompo mokdi sinaba phangi gane nakalamarom da village chief amasu fare Manipur government na sadharkliba war on drugs ka mari leina village chief amasu popi thaba ka mari leina fare hari faraba village chief atuki maming ne thong haukip sayum fudra apokpa gi meng leikidaba dongkolun haukip kawi maksu sanpo district ki manung sana leiba m songfijang baleski sevne Kuladu da popi pampi sing thaba ka mari leina namhakpo NDPS ikimakada phabani hari midai maita vosal list chananaba MLR/NLR Act 1960 su uniform oina chananaba yauna Prime Minister Unit Home Minister da memorandum pisin gre namit kuding ki drug fight drug ki kingpin sarak pi bagi wafam thi leite M Tombi midai maite vosal list chananaba MLR/NLR Act 1960 uniform oina chananaba handaki Delhi Council da Prime Minister Unit Home Minister amasung Parliament ki Speaker da memorandum mama pisinduna taksilamle aina Bala Sahib Vansi Sipsena Manipur Forest ki President M Tompi na phongdokre Imphal gi bafwa da leiba Bala Sahib Vansi Sipsena Manipur Forest ka office da pami singuna bada M Tompi na hai ki handak Delhi da salubada External Affairs ki Unit Minister of State Dr. R.K. Ranjan ki khudang da Prime Minister Union Home Minister amasung Parliament ki Speaker da memorandum amma pisilam ke memorandum adu da state asigi tungi merol gi damak khalaga nongma gi missing di hengalakwa aduga lamdi pakthokpa leidaba amadi tampaki lamda community kunthra ga nifan rom yomsilaga leiminaba state government gi lamni harga su singi lamdana sekumbana makoi gi pamba mongda sinaba lenlo leitabugum tawbagi mong asda MLR/NLR Manipur Land Revenue and Land Reforms Act 1960 asi Manipur pumbada uniform oina sanhanaba amasong mitai asi hanasu Tribal gi status ta leramba yelomi asiba protect tawnan ba schedule list ta chalana na bazo wafam yauri aina tombina phongdokhi manhai ki minister amasung handak te imphal da laklamba Union Home Minister na Manipur asi drug free state ohenkani haiba pandam amada sangsili adobo mafanda state asida gi satkiba gari sing akan bamong da check tawduna drug sung pamoina uriva asini ikai panang minare ado Manipur da drug posilakwi ki asoba maramdi Manipur international boundary asigi fencing loisindana thamba masong border da mathau tawriba central forcing the fossil chengda bagi oigani khalle
Manharing adang nanda Assam da lufa koti tara ka nifan ki drug fa ki pagi pau fange namit kuding ki lufa koti tara yan pagi drug sing fare drug sing asi makha ki lambi da pusilak pa amasung Manipur phawra ka bakha ki lambi da satkhiba ngak tani Imphal Mori lambi ki kuding thabi da Central Force ki government check post lai ribane Masidagi karam na lit livano kadai dagi kamto na nanthok livano abasi hangningai oi War on drugs lautok liba si minister gi apampagi onatay na bata nabit kudingi drug defy atubo masida senari ba king pindi matik sa apa sarak piki bagi wafam laitre Isay nongmay mela picnic loudspeaker sinaba tingle secondary amasung higher secondary examination gi yang laga mi lainaba mafam educational institution singi akoy bada loudspeaker sinaba isay nongmay tawwa mela amati miyam pun ba tingle loinana public Picnic sat pagi thawong singsu athing ba thamle ananaga students sandel na thadorapa serol amada phongdor akre serol adur makhata na phongdor kibada board amasong council lawa exam sing naksilakpa kaloina athing ba si thambani maduda natna mai tampham sang singi akoi bada mayai ka ba fulam sing jon ba yaroi loud speaker sinaduna nimidangi matamda isain ongmai gi makhal khudim ba ki thorom pangthok ba yaroi exam sing adu thagadur ba mai roi sing da adugumba del khong ba aduna akai ba pirak ba yai COVID-19 namaram orega miyoi kya gi punsi mangki bangarang tangairi mairoi singi tunglam chatta sokan biya ba makhal amata gi thawong sing pangthok pigano mairoi lup atuna phongdorak leba wafam adok mairoi khunai gini miyam na sumating pangbiu student curfew adu January 10 gani thoi gini bidang pung taruk dagi ayuki pung taruk fawa examination sing adu loitri fawa sanagani curfew matamasta mairoi sing maroi na exam thagadori ba sing mafan thorok ton lang ba yaroi haire Tawal district ki central scheme sing paikat pagi mau yang sinkre water body sing semka tuna miyam ge pukning sing sinpam ohen gadavani Nityananda Rai Union Minister of State Home Nityananda Rai ki marifu khongchat manung sananga si Tawal district ta paikat liva central government ge scheme sing gi fiba mi yang sinkre Tawal gi deputy commissioner ki conference holder MOS Minister Nityananda Rai na district atu ki tongan ba Department singi BLO officer sing yawa mifam ambasaruk yaraduna scheme sing adugi baikat pagi mau matok sing yang senke mifam aduga mari lainana minister na hai mission Amrit sarover ki makada lamdam masigi water body sing semkatuna miyam gi pongin sing sinpam ohen gadabane mission asigi pandam di district khudimagda water body humfudra manga ambukhana semkat pane Amrit sarover project adu district khudimagda paikatuna sahi asigi August hafawada mafung phanana pandam thamli Lenga ki official sing nasu center lenga da firi pa khudong cha ba sing hak thengna da phangpham tokwa mioi sing da phanghan na ba khona ba da akhana ba thodang lawga da bane Tawal district ta Jal Jeevan mission ningthi na faikhalam ba ubada minister na thagat ba phongtok la tunhai thawsila sigi makha da kumsing lising ani kunga mari phawda yumthok khudimakta afawa thakna da ba ising phangan bane modern district am ohenna na ba mari lena ba sing hona ga da bane Nasa Mukta Bharat Afiyan ki makata lamtamasiki hostel amso rehabilitation center sing da counseling piduna afawa haksel gi fibam amalhena na bahwana gadabane district level officers sing na field zatuna lenga ki makata faikal iba tongan wa scheme sing atun ingthina abati mafung phana paihat pangam na payang sin gadabane central sponsor scheme sing asigi kodong chaba sing lawtu da lamtamasiki mifung khudimak ta kana fa phangan gadabane haike ngasi ki thormadu da Thawal DC Subhas SP Zoke Sandra Officem Thawal district ki ADM amaso makok tongbo official kya susaru gya ki Lufal lak marfut rahum doi lising furung gi kwa sofari fagat kre ngarang nubidang pung tararum tafu matamda kuntra ga mafan suba sam rifles ki mai dagi Zirivam police da adna yadaba polum khara photo pusin tawre habagi pau firak padagi Zirivam police amadi special mobile patrol unit Zirivam ki team na National Highway 37 ki Layang Coffee Police Outpost da in IS 37 da lakwa gari sing thiba humba sathabada ngasi gi ayu angan papung ani taba matamda Imphal rom dagi lakpa Tata truck ani da check tawki Tata truck adu check tawda kwa safari yawram pathengna ki hariba gari ani adu ki registration number na RJ14GA7920 amadi S01MC6389 ni Tata truck registration number RJ14GA7920 adu da kwa safari yawwa bora sani kuntra ka mari yawrami aduga atopa truck registration number AS01 MC6389 adutana kwa safari yawwa bora sani taraga taruk yawrami makatarakwa atopa pau makatanga malim gi khwadi ki sawa gathen tarik ki manungda India su yangna sakhulakliwa laibaka ma oirakli World Bank malim gi oiba global render pirakpa arifon amaki matungina sel thungi lamda yang na sakulak liba asawa market tarik ki manungda India sisu kongjil yang na sen milon gi lamda mangjil thana fagalak liba liba kama oirakli ana phongdora kre
Global economy ki matang da World Bank na dongan ba miyang ama ka loina da project amagi makada malengri waina seldong gi fimam pagalak liba lebak singi data ama semkat ki matamasta World Bank ki maikadagi fongtorok wada India ki economy asi fiscal year 2023-24 dadi lebak asigi growth rate asi sa 6.6 waragani ana fongtorok re World Bank ki mon matungina malemgi oiba san milun ki fimam asi sahi asigi aroi pasaruk fawada yamna khudong tinangai oiba fimam da laglagani World Bank na mangsungna da fongtorok ko wafam amadhai malingwi na khwadigi set milon fan leiriba lebak singi manungda United States Europe amadi China lebak ki sel tonggi fibam kahena sundawa sangta laklaba yai World Bank na piba global economic first bank report amada India gi growth expansion asi sai gi wani yangbada sa 9.7 gi sangta wangna laklagani masiso fiscal year 2022-23 gi mayai chanba matamdagi auragani hana thajaba fongdora khre aroibada content sing asi ki marui ba pau khara asi ba pau dam jariba Manipur local news YouTube channel asidagi yangberiba punamak padaga jari channel is adom da kana badi subscribe to be business subscribe to be romoloina like and share to busuka wi ko namak po amakana thagajari